Oza akhoi sida swung yaurisi masisu khanabada yam tangai thap phadabrana khale oza cement concrete road project mafam kharadadi mangfam oirakpagi fibam da laire aidana miyamna khoi sigi da sudum thaba uri wangkhai gi thaba uri koza masi khoi gi Asian Infrastructure Investment Bank ka masida thabaksi loishandana PWD na su tar thabakse hauji subadi haujalaga loishandaba mafam juza yauri ba sina akhoi haurakpa matamda thabakse loidrungida gari kenoma khudung chadabadi oja ko gari thobada thengnai ba masimangna mafam matam chana loishandragadi nak yeta lairiba singsi masina asok apan asi na yaudra habagi mi paina baduni akhoi bada laiba miyam singsida hangnaraiba wahangse simaksu thabaksi hek hauraga afaba project ni haidi black topping tawraga su thuna kaiba adagi singi chaw thok si mayam se khalakanda khwaidagi one of the best option ni khalakanda chathariba project simasu adumak khoigi loishil laktragadi masigi su negative impact amala katra haidana miyam da wahang hang ba haurpa sigi matang sumaina tawdana khoigi si project ama tawrakanda he mapung phana zara hek suba ngamdaba loishin ba ngamdaba gi kano se oja khoi yam tattana sisu yam toina thengna ba kaino ma khakne issue ma khakne sigi matang si de ja khoi kari kamaini yengbe ya to aduni huji dum samane ba samane di si akhoi na magi cement concrete na tawre ko hoja akhoi ure kunung manunggi si lambi si da ure adai wanghai lambi da ure hojik lambi si leiba magi paiba size do adudagi mana wangkat pasi da hojik foot khai amane ba khenaraga nakan da leiri si adugi marak si da pai dudi hojik leiba potudi adugumba ama expand tawdo ba wat leba lehori ba lem nakan amamam da ko adu tawdagadi masana lambi dagi mi kakhala iba sali masana madugi magi kakhat kumdagi leiba issue ma da kitang nungdang mai mambani kangde adai to some extent hidak taksaluroga nisa ngaroga lakpo obi be wari bobo ko adai gai bada kudong chahu da baya oiba yai aduna mafam sideda ingeng hela po khorpa kaidobaga yam satina accident prone oirak pai sidi masana dum tabane buko aduna sisu yauram doine ba maramdi sida leri ba potche kamai togera sideda moina phak pai khap ngam disi paisa thadok pada thinda ba kangde adigi tender da thinda ba kangde kari madiki mayam le ramune khoina khangda ba haidi tikadar singda engineer singda adoga education department singda kari pressure legi haibuse masi akhoina saisida dumai leiba output sina khangane ba masida output si mana pressure panam lega sida madudeda kudong thibak thokpa kandadi hojigi pressure tawriba group natraga loop natraga mioi ado adusu dum accident ho si be yes yadra adi mazu satoine ba lambi sideda leiba official satoine ba adi masi puna makta soku potne ba ko sugumba common area sing asidadi masina effect tawlapa kanda ai sa su yaugani haibuse masi khandara kansida aina karai bokta kamai tawbe yai haiba yam thuna solution ama poraka thabose loiselaningi natragadi masing hengalakani aduna maram morakanda tawriba meyam punamakto moisu yaure haninga di leite masida dum kudong thi dum yaugane ko ai kaktana su nang kaktana su abdi yaroeba ai di masida tawbuni ai di masi sangka ofisani atraga ai di masi thingba miyoini aduna ai gidi haiba posida ai gidi hayang accident da natraga do ai sai su da natraga ai ngonda thoi haiba yaroeba mongondo su dum haiba posi samanandam ai koina koida to ko ma open space da leiba open kano da leiba pot amane ko mayam puna mang tha public ki oba pot ne ko aduna suma mayam puna mang se thabak pakhat piriba thabak launabu hona biriba thabak thingbiriba thabak thindaliba mailena puna makna puna maksing ase akoi puna makta effect leiba pot ne na khandai biraga yam tuna solution purukna bu hona biu aidana ai sumai thamse okay thagachari taseng har kan da ja khogi khoina sum tongan ba hoi manipur ga topa state ka comparing to dabudi adukimadik wali even Guwahati ga tawo doja adukimadik chahi kya da Guwahati gi stage chahi kaya gi matung da compare to ngam la ka doino ka je oja khoi mang ba da mang phauna de dun ta sing yeng kan da manipur se anti progressive state amagi mami ne ja chakhot pa ya da ba chakhot pa gi keno ma hek la ko to ja ngasai da gi any khoi gi ngasai gi mi ma gi limit ki wang ma da ko sumain to dun tongan ba khoi khangdi elements ye khara hena yambagira natragana lairiba khogi tongan ba department gi laibiriba khogi karmachari singchina makhoi hena masa gi pocket ta loning bagi oigadoriba factor khara di laire habse zamyamna di khangdaba nate masimangna khogi manipur si
ꯆꯥꯎꯈꯠꯄꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯤꯟꯊꯅꯕꯒꯤ ꯃꯆꯥꯛ ꯑꯃꯗꯤ ꯌꯥꯝ ꯆꯥꯎꯅ ꯑꯣꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯁꯨ ꯑꯣꯖꯥ ꯊꯝꯖꯒꯦ ꯑꯣꯖꯥ ꯃꯈꯥ